अहानबद मरोय पाउ अखोगी येलोंगैदगी लेजरमलबा नाट कल्चर मांगलब मतमदा अखोगी फजरबा थक्सी खासी हौनरोजसिंग असिसु काइथरकनी हाइना एमएलए शामकुमार फोंदोख्रे अखोई मसेल यंगसिनबगी महुता अमना अमगी मतेंग पांगनदुना मपांग कनबा लेबाक अमा ओहिलसि हाइना एमपी लेसेम सना जावबना फोंदोख्रे अमदे Manipur Police na miyoy ani WY guli kilo ani gram chahum ga konana Jennings crossing dagi fare. Kurumjari ISTV pau miyang tabiriba sing mutaram nokchari hauji pau sandok na pijari. Aikoigi yelongai dagi lejaram laba naat culture manglaba matamda aikoigi fazaraba thaksi khasi hauna loncha sing asisu kaitharakani aikoigi culture sing mangkidanaba kannaba honabada aikoi khudingmaki thodang lei haina Andhra Assembly constituency gi MLA Thongnawjam Shyamkumar Phongdokhre iramdamgi lejariba naat ki oiba jagoi singbu yokhatnabagi pandamda youth the power of change the hope of tomorrow haiba wakalola sida Andhra dagi Jinga kham rada pyari na sinduna ngasi Imphal East ki Andhra khunau laikai lampakta pangthokibat nomgi oiba first foundation of Manipuri cultural jagoi Andhra haiba sida Andhra da leiriba school singi marakta mahiroi singi yelhau jagoi sangdamnabagi thoram ama pangthokre ngasi ki thoram aduda Andhra Assembly constituency ki MLA Thongnawjam Shyamkumar Andhra khulgi khulakpa SI Chandra Maitei amadi Andhra khunau laikai gi laikai ahal PS Gopal Singh Manipur University of Culture gi Department of Dance ki faculty oiriba Ustad Bismillah Khan Yuba awardee Dr Urmika Maibam amadi maikai adongi laikai gi luchingba kyasu akhanaba mithungne sing oina saruk yakhe Andhra khulda leiriba school singi mahiroi singi oiba jagoi changdamnaba aduda Kasturba Gandhi Balika Vidyalaya KGBV na ahanba Bal Vidya Mandir na anishuba Unified Brothers English School na ahum suba aduga Brighter Public School na mari suba takhe mako mathang takraba sing school sing da sel gi mana sing yentokhe tharongamari lenana MLA Shyamkumar na makha taraduna akhoi gi naat culture asi manglaba matamda akhoi gi fazaraba thaksi khasi chadalo chat kaya asisu kaitharakani maramasina malemgi leipak kaya na Singtha duna laklaba iramda masigi culture amasung sports asi akhoi pumnamakna yokhatnaba honase ngasi su akhoi gi nauriba naha kayana larik laisu khak tambagi mathakta lamdam asigi culture bu jagoi bu yokhatnaba honabiriba asi yamna phaba khongthang amani haina MLA Shyamkumar na phongdokhe Maan makha taraduna akhoi gi ipa ipugi haktaktagi lejaram laba tongan tongan ba yelhau jagoi sing asi mutkidanaba mangkidanaba kannaba hotnaba haibasi akhoi pumnamakki thodangni thoramasibu sinlangniba singbu thagatpa phongdokpaga loinana school mahiroi singnasu asigumba thoram kayada saruk yanaba honagadabani haikhe thorongi sarukama oina tongan tongan ba jagoi kanglup kayasu utuna miyangi pukning chingsinkhe Culture si yo kanda akoi taksi kasi ipai pun thabili ba sana loncha taksi kasi mayam sinadu ngaga pullaga thamgadure bani maduma taksi kasi asi legadur bi tungi saji singda jagoi asigi nungge ba atha yam yami mapan thongadi yam lai bo bi ai manungadi atha yam chenba adum la bai inkalalubi sanupi isunupi singda Sumba Kona Malay Masiki, Zati Siki, I don't know what Imunga Pugudriba, Sanga Trina, Suma Trina, Maquina Sumba, Ima, Wakalomasil Handana, Suma Culture, see if you participant of the Maidos in the Bakanatana. A quick culture taking academic habits participant with Takasai. Mapanga Kanba India, Amadi Mapangal Kanba Manipur Ama, Uhenba Hibasi, a quick Kudimaki, a Choba Hodang Lay. Yangsinabagi mahuta amana amagi mateng pangnaduna mapangal kanba leibak ama ohelesi haina Rajya Sabha gi MP leisem basana zawuna haikre mafamasi Sardar Vallabhbhai Patel gi chamayang khairak suba mapok kumon ga mari leinana District Administration Bisnupur na Mai Bharat Bisnupur amadi NSS Cell Manipur ga punna khusamnaduna Bisnupur District Level Padyatra Unity March Rally lamtha abagi thorom da haikibani Kyamba Ningsing Sanglen Bisnupur da Pangtoki ba thorom maduda Ningthaulei Shemba Sana Zawba DC Bisnupur Puja Elangbam L Marjit Kumar Singh State Director Mera Yuva Bharat Manipur L Marjit Kumar Yauna Makok Thongba Kaya su saruk yakhe
थौरम अदुगा मरी लेना MP लेसे मसना जावबना इंडिया से इंग्लिशिंग अनीगा निफुतरेता मालेंगे ख्वाइदगी मपांगल कनबा लेबाक अमा ओइनबा होनरिबा सिदा मणिपुर सु मपांगल कनबा मणिपुर अमा ओहेनबा अखोय खुदिंगमक अमत्ता ओइना होनमिनसे हौगलकलिबा नहा कयाना अमा लेबाक नुंसीबा अमदि लेबाकी दमक अफबा करिगुंबा खरदि तौदबा यादे हाइबगी वाखलोल लैरबा मतमदा अखोय सोयदना साउखटपा अमदि मपांगल कनबा मणिपुर अमा ओइबा ngomgani haike Sadar lawabai potensi akwai nangthani uta haini rame akwai Iron Man of India adu Loha Purush haini su thangaba adu banupani aduga kanagumba lamusu akwai Bharat ki dumba akwai National Integration Cell sigidamata architect oda adu bajaru ka thangba leiba nupa mani adu Bharat ki ahanba deputy prime minister amasu ahanba home minister ogiba aduga akwai leader adura suba lupa sigi sama ga yakai suba magi mapung se kali ino ekor Bharat pumbada ekor state ki ekor national level da state ki level da district ki level da aduga patang ekor Bharat suba tu pa pui sim kali kino epse todo eno ai sing hawle ki ba mahiru sing bahas tu ngigumi udah bisida ai kadikta da do da thamjani थौरम अदुदा DC बिष्णुपुर पूजा एलांगबमना डिस्ट्रिक्ट असिदा लेरिबा मिपुम खुदिंगमकना अखोयगी इरमदम अखोयगी लेबाकपु नुंसीदुना अमदि साउखटपा लेबाक अमा ओइहन्नबा होनबदा सदाबलाबाई पटलना लौरम थौदांसिंग निंगसिंगबा तंगाई फदे ngasi थौरम असिना अखोयगी तुंगी पुंसी अमदि अखोयगी इरमदमबु अवांगबा थाकता पुखटपा ngamnaba पुन्ना वासक लौमिनदुना इंडिया अमदि मणिपुरबु अवादा पालैतबा मिपाल तांगदबा लेबाक अमा ओइहन्नबा होनमिनरसि हाइखे freedom hangapda kamana yang chawa role and responsibility lawbado maya sunan bire aduka akoina namsing of future generations ne amsu insimba yang maruni kailo da India ha je koi ni leiba country se yang wana freedom hangapani aduka yang wana unite torapani ado koi kaubidana ba aduka koi kamaina amukhena city nation se aduka chakhabada lage kamaina hena especially amongst limbi deba amongst me islam maru badai ni na khamhan binaba koi nasi or sinjabani ngarang Manipur police na mi ani WY guli kilo ani gram chahunga konana Jenims crossing dagi fare hari police tagi phangba pawda phagalaba mi ani adudi MD Salman Khan cheikuntra manga kwakta khuman Moirang Bishnupur district amasung AMD Saidur chahi yankhai mathoi ward number 2 Bishnupur district dagini makhoi dagi WY tablet KG ani dasmik ahum Aadhar card ama mobile phone ani amasung Mahindra Scorpio registration number AS 12K6496 phagale hairi 3rd May dagi haurakliba Manipur irang namaram oiraga Jiribam district dagi laikhidraba singbu ningsingba oina hayeng 11 November gi yachangba pung manga aduwaida Manipur miyamna isa gi thongalda maira amom katpiu angang ahum nupi ahum punna miyoi taruk kuki terrorist singna mai thaduna hatuk pikhiba irang asida laikhidraba singi lairol chanfam oiriba ningsing khunda lairiba mafam asida su maira katpagi thorum amasu pangthokadaure masida Jiribam district asida lairiba miyamna saruk yabiu haina Jiri Development Organization JDO gi President E Dewan Maitaina laibak miyamta appeal tawrakle wafam asi ngasi Jiribam district ki mayon oiriba babu parada laiba hotel Helena da pangthokhiba pawgi mafam amada JDO gi President haikibani magna makha taraduna kuki narco terrorist singna kari su khangjadraba khuja singbu tamthina hatkhiba singi matangda ngasi fawba justice phangre masi athuba matamda lengak na pibiu ningsing khunda leiriba leron chanfam asida victim memorial complex haina mingthonduna complex ama sanana ba thaurangli masida sumiyamna mateng pangbiu amasung hayeng pangthogadoriba maira katpagi thoramasi Manipur miyam pumbana saugatpiu numira sida harau kumai gi thoram amata pangthokpidana basu JDO na miyam gi pukning singsilakle 2024 gi November 11 da angang yauna pegi mitaru amadi ani ama mai thadok piramba adugi matanga ekoina ngasi si November gi tang 13 sida pegi jiri da leiba sinau sing leibiriba halaman laigu khwai kibina isa gi yungi thonganda sadagi pung tabamatam adaida pegi mairang tang kathopiu lenana hariban limit simadadi harau kumaina tawsing basing masi tawbiganu
adana jadi gi makeri hajari loina loina jiri da leki dro mayam gi su yauna ko gi leron san gi ba mapam da su ko numidang wairam pung manga ta ba matam da ko mera ka chagani leron san gi mapam si complex sama ko sa jagena karong to jari udale ba ilisha pa ki me ai ba angam mateng adu jiri development organization amadu lei ba ko gi siang prabhat trust asigi makeri gi nolong na ni sujari loina loina na narco terrorism na hakriba mission sing adu gi ko gi justice amadi Aku PBU hai dengan government di saat aku hajari. Jingnan ngai oi bamong da thataret ki Manipuri bi maung ha ama masagi ka manung da thori yal ka siram ne hari misi siga mai lenana je siam sem duna achumba langla langjen puthok pina ba takshilakle thodo si ngarang Westpur district ki Kumi police station gi manung chana leiba Kumbi Setipur mamang lekai ward number 2 da thoki bani laikhidraba nupi adugi ming moirang them ong bi soibam ningol ichan alias amushna leima kawi misi asigi matang da sem ki ba je shina sinduna ichan gi mapam da pangthoki ba paumi singa unaba amada ichan gi manama amana ichan makoi gi yumdagi pangap laptana thongal marirom chatlaga moirang them naungcha hairiba mi asida yum pan bani haukiba irai numita makoi khatnei haiduna ichan makoi da mapam da numidang athengba chawrakna pung 10 rom tarakpa duwai da lakhe ahing duma mahak makoi da leire nonga laga thangza numita pekliba macha ani puraga naungcha ichan lobu lakhe ichan ga macha ani ga punna sarminna khibani numit asigi athengbada ichan thiba khangde haiduna paula ki hairaduna hanagi matogum khanari boi ningduna nongalaga amuk paulak pada mayam changduna thire phangba koba leitre leikai pau chenduna maira paibi amadi club yauna thibada phangdabadagi chingnaningai oiba police report tawduna thibada ichan mayumgi kada thori yanduna chingnaningai oiba mongda siraga leiramba thengnarakibani haike Dai numiki numidang pung 10 adoida lai thangja numiki nunganam daida ma pugibani aigi yumjigi thongal mari gumba khetang chathoga pali ma janu ti gi chu khatnai aduga thangja numiki ayukta ma pugibaga numajing numiki ayuksida ma leite haibase manam aingonda paw haibire aina thiba yabe thiba matungda kalap kimi mara pabi ima ibe mayam koroga magi imung manung de check taru matamda mai ka ta thabu yara leirame magi khushi je yam chingnegi magi hoina do magi psi ma ong jo ma phiron amata yaw de bi leirami adu magi mi hat paje magi ma puloi bana magi nupana mi hat se man hat pa male Nasigi paugi bifabadu da sarug yakhibi nauna semli ba je si kanbena khange bam rinana ichan na sramli ba misi asi chingna ningai oiba mong da siba oibana misi asi gi achumba puthok hanana ba je si asi lekai miyang gi ware ki matungina sembane ichan gi khushi asi postmortem ga report phangdriba phawba asiba hakjang lokhire haike Sigi matang da khoi gi ain gi thong da gi orju government gi side gi any mafam khuding da gi asum bal lang la lang jin puthok tri phaw ba asi ba haksang se khoi lokja ki roi loina na lamdam asida lai ba asum maran thibiri ba nupi bu handana yengi ba miha thin hatpi gra ba sigi damakta asum maran thijari ba CSO organization sing na asum bal lang la lang jin asi puthok ba da mateng pang biu haina media gi thong da thamjari Paugi mifamadu da saru yakhibi lekai maira paibi secretary na leiba kya chum aran thiri ba khwai khibikna misi asigi achum aran thidokpada mateng pangbi haike Numidang wairam dagi isan se thiba phangdre haidana magi nupa sinamu thirakpa matamda haidi isan sigi likhun se khangdre phangmalak tab dagi police report tawjare adu dagi police report tawbadagi akhoi gi singnaba leire haibdagi maira paibi club sing punjalaga magi maim se amuka hanna sek tawba matamda magi maningi ka amada phina padar oina khalaga isan se mangak samda yam tingnaba mawongda haidi mihathi na halaga mase mangak thauri thujalaga masa se phi amata thongdana mase magi ka sida magi nupa sina losan bane haba aduga mana maim se solon jalaga masa ani se puthoga laikai tana ichan mangre main pi mangre na mana badanam taroga thi bane haba nupi se mana kai sulai tana khalaga mana hat pane ba isan se masa mak tha tare ke napuri ba nupi ni akhoi su asuki matik pende akhoi su nupi ni dana nupi gi awa ba khangi ipuro ba mak oiraga su tha taru tare ke napuri ba nupi amabu asuk tam thina halaga halam ba sidi asuki matik pende kandem taujari Imphal West District ki manung chana leiba Kantos Hawalgi nupi singi damak bakery ama sangabaga loinana microwave oven ama 57 Mountain Division IGR na operation sadbhavana gi makada khushin nabagi thauram pangthokre
Kanto Sabalgi Nupi Singi Sentok Lambi Winaba Asigumba Kongtang Ama 57 Mountain Division Gi IGR na Paikalakpada Women Welfare Organization Kanto Sabalna Tagat Pafungdurakli. Manipur gi Kaksing Bisnupur amadi Churachandpur district singda handak ok kaya ama paktak na nasirakliba asigi matangda awareness cum discussion program ama online gi khutangda ngasi lamfelda leiba Central Agriculture University CAU gi guest house conference hall pangtokre Ramaduda Central Agriculture University CAU gi Director of Research Dr. L.M. Garnayak Central Agriculture University OSD Dr. Ais Chauba, College of Agriculture Dr. Professor Y. Damodar Amadi, College of Agriculture Dr. M. Narjitna Saruk Yaduna, online da Saruk Yakiba farmers sing da ok da Sandorakli bat layong asigi matang da kananay Cape. College of Agriculture Dr. Professor Y. Damodar na English ngani kulumdoi da Manipur da ok da na bat laichat asi Sandoraktuna, ok lising kaya sibadagi, farmer kaya awaba mayuk na dunalake. Handak makata na Manipur gi district karada ok ta naganba African swine fever oiramgani natraga atopak kari layong oiramgani khangdaba layong ama thengna duna ok kaya siri masida handak Manipur gi veterinary directorate tagi Guwahati da thakiba result athuba matamda karamba layong oiramgani haiba adu miyamna khanglagani ngasi chathariba awareness program asina farmers singda layong asidagi ngakthoknaba honabada pautak piduna kari section thaurang sing logadagi haiba asi khangalagani handak oktanariba layong asida classical swine fever amadi African swine fever ani thokna khaidokle hauji phawgi oina African swine fever asigi hidak malem asida putokpa ngamdre layong asida animak manarabasu African swine fever asina paktakna naraga ok shiri African swine fever virus asibu ok sikrabasu ok aduna leiramba mafamda virus asi kuina hingba ngami kanagumba kharana ok asiba sing turel da langthokpa tawbiganu masina hena leina asibu sandokpa hengatkani amadi ngasi pangthokliba online awareness asigi maru oina offline da pangthokpa tarabadi farm dagi lakpa farmer singda ok dagi sandorakpa virus sing asi masar puraklaga atopa farmer singda Lansin Kiduna virus asi hena sandokiba yabagi akiba leibadagi online awareness asi pangthokpani haike Laina marak marakta sahi amagi matungda natraga ani matungda amuksu sandokpa yabagi khudong thiba mayam amasu thengnaba yai haibagi matangsida koina hauji sandoiba ok mayam ama sereiba kano seso African swine fever oramba yai haiba si matangsida koina awareness program si piraga farmers singsina kari section thorang lokhotpa yaba laina sidigi ngakthokpa ngamnaba adugi matangda koina program ji sinjaraga farmers singsida laina sigi matangda kari section thorang logodage laina si hauji sandoi bani confirm mukti oitri Manipur maktadi amasi confirmation gi akogi khudong chaba gan laboratory gano du leite duna ghauti da thagiba veterinary directorate gi duna moina hek confirmation gi gano se khangbuga soiduna akogi thuna African swine fever oire natak masi laina oire haibagi kano du paw phongjiragani du phongjingagi maoina na koina anaba leiba farmer amagi farm dagi lakpa farmer siga na da amukta suna jadri ba farmer siga thengnaru ba leminaru ba sidagi jo launa ki ba yabagi khudong thibu leiba aduna koina program si online oina sinjaw Say Sigi Manipur Sangai Festival Pangthokna Bab Manipur Lengakna Siliba Thawong Ningthau Khong Protection Committee Nasu Yaba Ngamloi Thawong asi chahi ani hedaklaba irang asi santi leiba manaba sinaba hotnaba lengaki thausilni hairi Ningthau Khong leiba Ningthau Khong Protection Committee gi office ta pangthokpa pawmisinga unaba amada committee gi secretary Morangthem Rajena Manipur Sangai Festival State asigi amata ngairaba tourism festival amani haiba miyamna khangi adubu IDP kaya na tumpham chafam khangdana relief camp kaya da awaba khanglingai thawaina pontha oikraba athoba kaya gi imungi mitki pi tethoktringai lengak asina silakliba thong asi Manipur miyam asi ithak irangda thawai yawba oina malemgi miyamda uhannaba sinbani hairaduna handaki Manipur Sangai Festival asi Ningthaukhong Protection Committee nasu yaba ngamloi haike Mana makataraduna thawong asi lengaki achan mirai naiba adumak chapchana utli cookie singbuna free tharaga makuta khulai paibagi video kaya social media kaya da viral oiri tampaktana chamjaraba lal ngakpa yauruba kaya thiduna fari cookie singna national highway phawngna hannaba lambi nongna yalakpada ngasi kangpupi Lanba ngamhandri chergasida asigma festival ama pangthokna basinba haibasi maitei miyam ithak irang pambo oina uhannaba silakpani haidaba ngamloi haike Magna makatana karigumba lengakna namduna festival asi pangthokna basilakpa tarabadi festival asibu pangthokpa yaroi haina lauriba lup kayaga khusamna duna festival asi thingnaba soidana support tawgani haike
Shanghai Festival the Tawai Yaurichmaina, Manipuri, Mitai Kunaina, Chatpa Yadriba, Lanba Yadriba, talk the Betok Mayama Sibuna, Han priority PB, Haraga Sigum Lobsi Han, solution Taudana, Itak Iranga Putaranga Honoriba, Sidagi, Ekoi, Manipuri Mitai, in a Ekoi Masidagi, Equinapo, Nabahona Zabahaba, Miam Hupna, Equigi, Nena Taba Kunaima, Nena Taba. Mahing Malak Tribo Pawa, Sigum Lobo Festival, Sing a Sipanko, Piaro, Hibasi, Equi Mitai Kunai Goiba, Arepa, Manipuri Kunai Singi, Oiba, Arepa, Ama Tamasi Hibo Wapamsi, Equi print media, electronic media, Ikutanga, Lepak Miam Pumda, Nikokong Protection Committee, Na Han Miam, the Paujan Pijari. National Highway 137 close egi kaksing lamkhai dagi wabagai lamkhai fawbagi lambi semidabadagi hayeng dagi lambi thingba ase lambi semdriba fawba matam khaktana lambi ase thingbagi khongjang sangsilagani haina all kaksing coordination committee gi secretary M Maniyai mana phungdokre banasida school college yauna lenga kilosang khudingmak thingani banasida lawsingu ana layeng amadi maihou langpoka marilainaba singi damakta komthokani hairi Paumi singa unaba aduda kaksingi CSO sing Imalup sing KBBWA gi miyoi sing susar yake. Numit English sing ani kasing mga hai de numit asi dagi ekoi kaksing mayai jab chatiba national highway si thingmuri khungjang hai de CSO sing asin amat toina lemina hai ekoi hai ni junction ba observagani hai de khungjang si ekoi lambi si hek sem riba phau ba ekoi junction jagani aduna hayeng dagi kaksing da chatiba national highway se Manipur Public Service Commission MPSC na sinba MPSC Civil Serviceman Examination 2025 ki haukiba November 8 da pangthokiba question paper ona kibagi achauba asoiba adu Socialist Students Union of Manipur SSUM na yamna ningba kaingai oiba thodok ama oibatana tana akanba mongda yaningdaba phangdorakle thodo asi MPSC gi administrative ki asoiba oibatana tana question print tawriba singi confidential oiba thawong ngaktaba kayana thokalakpane asigumba achauba examination amada quality control amadi exam security da asoiba kaya leiriba asi marilainaba singna yengshinnaba khanbaga loinana sab saba action lokatuna matungda amukhana asoiba asi thokandanaba marilainaba singda khangale asigumba commission gi thawoidabadagi thorakliba asoiba asi miyam khangna sengdokpa amadi MPSC gi maikaidagi chap chaba sengdok warol thamgadabani haina cherol asina makhatari Ministry of Education gi sarukama oiriba Eco Club for Mission Life ki makhada Mother's Pride Academy classified Besnupur gi mahiroi singna single use plastic Sijinaba hantha hanbaga loinana sijinadanaba awareness pibaga loinana mahiroi sing club maira paibi loop sing amadi mahiroi singi parents singi rally amasu chatkre academy aduge principal Khomdram Basantana rally adu school dagi lamthaduna chatlaba matung classify bazar community hall da pullaga classify new youth club classify youth volunteer organization amadi maira paibi sing yauna mifam ama pangthokpaga loinana classify da leiriba dukan sing da changduna single use plastic Sijinadanaba awareness pibaga loinana wasak supuna lawina ke Tharomaduga mai lenana Mother's Pride Academy ge principal KS Basantana single use plastic asi kaithaba ngamdana chahi kaya leiba ngammi mashina akoibada sanga laifam singda akaiba pirei single use plastic na leibak le hauda hu chelanduna miyoiba amadi atai jiba singda akaiba pirei nungsita plastic makup yaukhibana miyoiba gi nungsa sor Honbada siningai oiba laina thokali akaiba kaya maramashina single use plastic sijinaba toklasi haike Eco Club ki makhada Mission Life ki makhada muhamna no single use plastic sijinaroi haiba slogan adugi theme adugi makhada mass release loina na miyam punamak khanganabagi awareness program ase pangthok sabani masigi program ase mapungwaina kwasibai da leriba Club Kaibu amasung KNYC Mera Paibi Imabel Singh aduga parents sing jobi dana sigumba jamna pung thaba ma khoi weli mapung na oje ka phena ke dogi am matamda amutang sina rakanda hundokhar ga da plastic singasana akhoi gi akoi bi da kahal pa mayam singa sip kanna bagi adu masi season na roi je haira gadi akhoi na kari to jai haibina singbagi maramda akhoi na campaign ase pangthok chabani Lamdamasitagi single use plastic sing maru phangna muthanaba ekhoi khudingmaki thodang lominaduna laina tina sendaba lamdam ama ohelase single use plastic ki mahut hanjin na sinana bayaba lasing natraga limon na saba phigi khaw metal na saba thaknaba utong macha sing glass na saba hapnaba patru sing UV
यूबी तुम्बगी टेंगपोट लेबाकना मई इक्लगा नत्रगा वाना साबा पुखम अमदी चामसना चिंगबा सिजनरसी हाइनसु बसंतना मखाताना फोंदोखे aduna sigu campaign si ko khalagba naha singa singdasu fazana idea si pidi rabakanda ko na plastic si na bagi chance hamthanba tungi ko hilen unsida yamna nuaiba amadi na de yektaba hadi plastic la piriba akaiba singse pidna bagi damakta sei ai wakhanda si thamjani life cycle da ki matik science la koi da ki matik shol le aduna yarmo kai bi koi na sai sana gyan tabiraga koi na sinna bamma tamda koi ge handena reduce tong na sinna biba amadi koi na reuse to we aba plastic sinna biba amadi tungi miun kanna gi sangjali bapan tamase koi punna sargi amina siaraga matang saisda question jagi Security Force singna ngarang RPFPL agi active cadre ahum masa masa gi mayum dagi fare hari police dagi phangma pawda phagalaba sing adudi chingangwam ingomacha Elias Kishan chayangkai sanjenbam awang lekai ngangom inangsa Elias James chahini fumapan lamsang awang lekai amasung huidrom bhopen Elias chingkai chahini fu mana ingkol mamang lekai dagi ni hari hauji pawgi mar thana aten brand to lochari Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matungda mai mutaram nokchari makhata ba pawda Sumang Lila Kanglup Poklen Pokpa Artist Association gi nongna puthokpa lila aina heli nungsiba yari pok komla ching da phongkhre lila si yes maitai na ibani amadi huikap gokul na lamjing lam takpani lila sigi sei mayek aiba yes maitai amasung music director king ni lila sigi nupa khonjel saisakpa dina karam amadi nupi khonjel gi saisakpa Ketri Dhaneshwar ni lila si da saktam langniba singdi nupa gi oina huikap gokul Rajen Happy Rajen Deva Ratan Lai Sachi amadi Prem Soroni nupigi oina Denu Arapti Solendro amadi Kishana tongan ba role sing logadori lila asi sanjit ning thaujana puthokpani lila asi da mapung oina mama leibak nungsiba amadi nungsina bagi asengba mari adu payek sengna utli District Hospital Bisnupura se 50 bedded tagi matamga chanaba hospital ama ohenduna 200 bedded hospital da upgrade to widuna hospital asida ana layang liba miyam da mapung phana kana ba phanganana ba ngasi Bisnupur akoiba apunba lup bal gi thongmi singna hospital da hakteng na chatuna yengsin baga loinana Manipur governor da DC Bisnupur gi khuthang da memorandum pisinduna takshin khre ngasi balgi president Loitongwam Devachan secretary Takhelambam Bikram women's wing ki president Oinam Bina yauna balgi makok thongba member kyana hospital gi award apa yengsin bachat pada haikibani balgi president Loitongwam Devachana makhatana haukiba chahi kaya dagi district hospital Bisnupura si award apana pik thana lairakle doctor yauna hospital gi infrastructure amadi dialysis tawbada khudong chadaba kaya chawna mayok naduna lakliba asida matam gi lengak amadi marilainaba singda kaya ra khangallabasu thabak onthok pirakte Manipur gi governor na athubada mieng changbiduna district hospital Bisnupur gi hauzik lairiba award apa amadi 200 bedded hospital onduna ana layeng amadi lapna chatlaga layengba ngamjadaba lairaba miyang gi khanbiduna athubada thabakta onthok pinaba marilainaba amadi governor gi pungning singshilakli 50 bedded asi 200 bedded ta madugi category du da upgrade tawbiu haidana His Excellency Governor of Manipur da aikoi memorandum ma sufficient jagadabani Bisnupur district hospital haibas da depend tawriba anaba sing city thangnariba singi Churchandpur district Ferzol Senapati Kangpokpi
हारिबो सिंगसे लोइना डिस्ट्रिक्ट हॉस्पिटल सदा हारिबो डिस्ट्रिक्ट सिंगदुगी पोर्शन खरा खरा दी डिस्ट्रिक्ट हॉस्पिटल सदा डिपेंड तौरिबने मरम अदुना हौजी 50 बेडेड की स्टैंडर्ड सिदा पेशेंट सिंग असते अफोर्ड तौबो ngamdre angang unaba lakpa pregnant women singsu bed phangdadana berenda da pullaga matam ngaidana leiba dialysis tawba matamda kidney gi problem leibasi masing hengalakpa aduna dialysis ki mathau taba myam si imphal tana satpa ngamdaba singsi Bishnupur district hospital sida tawjabani ado makoi sing adusu queue da leiraga patient singsi mapung phana hospital asina khudong chaba piba ngamdaba punnamak sing asigi mayok nariba sing asi koknanaba aiba taragadi His Excellency Governor of Manipur na miyang sangbiraga district hospital asibu 200 bedded ki standard ta ongkhat piduna awat pa infrastructure amadi magi darka oiba lam tu gi punnamak si yang sinbiraga atuba matamda hospital asi upgrade tawbiu Sayani Makai Helaglaba Manipur gi achoba wathoka siki matangda aroiba warishin ama puraktuna mahusagum tangdu leitaba hanjin halu haiduna Manipur miyamgi interest ta state amadi central government ki pukning singshinaba honariba transgender social activist Maliam Thongangi cycling for Manipur peace haiba team da Delhi dagi Manipur tamna tongan ba state sing phauduna santi gi paujil puduna lakliba maki khongchat asiga mari leinana all Manipur women social reformation and development samas nupi samas ki president thokchom ramani leibana video gi Thangda Maliam Thongamda Yaifa Thogjal Pikre. Loinana Miyangi Maikidagi su Maki Kongset Asi Furupumna Maki Hienama Pangal Hapa Apunba Manipur Wakalolda Lakpa Kongset Ama Oibana Pumna Makna su Mapung Pana Puning Thogat Minasi Haina Apil Tauri. Lamda Masiki Awaba Japam Tapum Kantanalini Kiamda Ladiba Mapam Marang Kandana Ladiba Puna Makshe Masiki Loina Mase Manipur Shanti Woinaba Nanga Chali Baduna Adu Pangwanga Mo Nangna Hengariba Ima Ibianjing Ginuba Puna Magna Mana Nachi Chachali Baja Manipura the Wali Shida Maktamana Poundam Japani Aduna Nangna the Yetana Nanga Chali Bado Ning Batuna Nangna Lebaki the Magna Apaba Taiwan Shemba Mapuna Shembiba Ado Hangana Bado Aina Taiwan Shemba Mapuda Nukti Kudiga Nidra Laige Sangai First Foundation as Sinduna Mahiroi Singyo Oiba Saireng Essay Written Quiz Amasung Painting Competition Ama Bishnupur Higher Secondary School da Pangtokre Aikoigi Sangai Haiba Team da Pangtokiba Sangdamnaba Asida Mahiroi Marfudahum Doina Sarukia K Singzamai Tu Lilong United Clubs Organization Gitranipal Suba Foundation Day Thoram Pangtokre Thoram Aduda Slukog Advisor W Ganendro Santos Koizam Salam Santi Kumar Amadi Slukogi President Ki Momocha Susarukia K Manipur University ki Department of History amasung Waiko Mani Girls College anina sinduna Maitei amasung Tangkul anigi marakta lainariba social amade cultural gi marising haiba sida akhanaba khananainaba gi program ama ngasi Thobal Okram da laiba Waiko Mani Girls College ki conference hall da pangtokre Tharamaduda Manipur University ki Department of History gi Associate Professor Dr. Jacob Luiramna athoiba mitunglen Waiko Mani Girls College ki Principal Professor S. Manoranjan Saramana Thoramapu aduga Waiko Mani Girls College ki Department of History gi head Ke Jinina Akhanaba Mitunglen Sing Oina Sarukya Ke Athoiba Mitunga Madi Resource Person Oina Sarukya Ke by Associate Professor Dr. Jacob Luiramna Maitei amasung Tangkol Frupani ki marakta lainariba social amasung cultural gi mari singi matangda sandokna wafam kaya thamke talks program asida Waiko Mani Girls College ke lecturers sing Mairoi Singna Sarukya Ke Zaliba saya sida Tripura da higher secondary amasung madhyamik ta first division da pass tauba Tripura gi district ahum North Unakoti amasung Dhalai gi Manipuri Mairoi Singbu Manipuri Site Parisat ki branch anina tongan ba thoram da okre North district ki oina Dharmanagar Rasbari da Pangtokiba Thoram da Mahiroi Kunmathoi Oki aduga Dhalai district da Mahiroi Kuntra Manga Oki Hairiba Thoram Singh da Agartala dagi Parisat ki advisor W. Biramangol President L. Biramangol GS Thogdam Nil Kumar Assistant Secretary K. Atul Kumar Sarukya K Sayinipa da Ngairi B. Ihen Maitram 63rd National Roller Hockey Championship 2025 ki damak khalakle Mark Maharashtra State represent Togadori Mark na
सानगदौरिबा कैटेगरी ना टाइनी टॉट्स कैटेगरी दनी कैटेगरी असिदा सानगदौरिबा एज रेंज असिना सही तरुक्तगी मापन्नी अहेन सेगा रोड तखेलंब लेकाइदगी मैत्रम नीरज लुआंग अमसुंग अंबिका सौग्राकोंगी मचानुपी अहन्नी अहेना महाकी टीम दा ख्वाइदगी चही नौरिबी सानरोइनी अहेन मैत्रम स्केटिंग अमसुंग रोलर हॉकी मसानादा हानादगी मेडल कया फंगलखिब लेख्रे नेशनल चैंपियनशिप यावनबा खलकपदा महाकना नुंगाइबा फोंदोक्ली हौजिक मरोइबा पाव अमुकना पिजरी अखोगी येलोंगैदगी लेजरम लबात नाट कल्चर मांगलब मतमदा अखोगी फजरब थक्सी खासी हौना लोचसिंग असिसु काइथरकनी हाइना एमएलए श्यामकुमार फोंदोक्रे अखोई मसेल यंगसिनबगी महुत्ता अमना अमगी मतेंग पांगनदुना मपांगल कनबा लेबाक अमा ओहेलोसी हाइना एमपी लेसेंबा सना जावना हाइक्रे मणिपुर पुलिस ना मियोई अनि WY गुली किलो अनि ग्राम चहुंग कोनना जेनिम्स क्रॉसिंग दगी फारे जी फाबगी ओइनदी आईएसटीवी ने पिजब पाव मता सब्सक्रिप्शन जरे मियंग ताबिरी बसिंग अमुका हन्ना खुरुमजे